Nimitara Nisuma Satagaba, Manipur International Textiles Expo, Manitex 2018, Chief Minister Nong Tom Birena Sitagi, Infali Lamboy Konang Kong the Hodokre. Nursing professional labor mio singna Florence Nightingale Gimagu Laudana, Tabok Tobangam the Bohona Buhaina, Health Minister Jayanta Kuman Apil Tokre. Kaksing District Police na Police Cycle Patrol Unit Thamba State Asigi Ahanba District Police Oire Police Personal Home Puna Sarugiyaba Unit Ado IGP Zone 1 Clay Kong Sign Hodokre. Sangai Festival ki manung sa nalalaban na bibakunito ni kunmari faba ahan mas Sangai International Thangta Championship pangpulagani miyam na mating pangbinaba well lalong Thangta Association apil tawrakli. Amasung state asigi sana khona baga mari lenen na lairiba lup singi ani thopi ki sanabi muthatlaga sanaroi singa madi state ki khallaga amat oina thabak tawba matam oiri haina Deputy Speaker ke Robindranath Phongdokre. Mayam Krumzari Adoni Ambiri Basi Impact News ni Aitakalam Siam Kanan Housing Pungza Sipabagi Marapausin Yam the Pizari. Nimitara Nisum Satagadaba Manipur International Textiles Expo Manitex 2018 Ngasvidagi Chief Minister Nong Thomam Birena Infal Lamoy Konang Kongda Hodokre. Directorate of Handlooms and Textiles Sidana Pang Tokpa Manitex 2018 Hodopaki Tarmaduda Chief Minister Nahai Sahi ama makai asida state asi sakwat thaurangi awanba khongset amada lakle khongset asida makha tana sahi tara hena sathaba ngamlabadi Manipur asi atopa state tagi tadana mangzil thana sarpa ngamlagani BJP na lusing ba lenga asig amata ngairaba pandamdi state asigi miyambu nungai hanbani amaromda Manitex 2018 ga mari lene na mahakna haikibada Mamangda Pisabi Singda Fisana Bakol Pibada Asan Mirai Nairamba Adu Lengak Asigi Matamdagi Nium Sumna Pibangamle State Asigi Handloom Amasung Handicraft Potok Singasi Mamal Karahen Balunena Atopa State Singa Product Singa Sangdam Nabada Sangdam Nabang Ngamdan Leriba Asigi Matangda Department Gi Official Singna Yang Sindi Yohana Maral Mayneba Singda Puning Sing Simki Nakalamaromda ZTV Saregama Program da Finalist Oiba Ngamkrabi Takelamba Mandakini da Lengaki Maikaidagi Lupa Laktaragi case incentive Piragani Hainasu Luna Mandakini the finalist the Mike Park Nanaba Miam na board PBU Haina Apil Tokre. Ngasigi industry department na tawriba sumaina transparent toina mayam khangna pod yen base ai ngasi na han boiram dong ma langtok to gidriba male ba mai magi phikau da mai magi area gi mi khra khra puthok ga lon pi gi banatana sumaina mayam khangna punna asan mirai nai dana darkar leiba thabuk suning ba mi singda pi ba se ngasi gi sina han boiram gani an masigi damakta ai handloom and handicrafts ki paibi riba industry paibi riba Honorable Minister Amadi Handloom and Handicrafts ki chairman obiriba Sri Rajent aduga official punamak ai thagale aikoi sense ama drakar le karma sense nipung khudingma ku mamagi share mamagi hak mamagi thabak pi bai se mase koi masigi sense ama drakar le last sahi 1.5 years da mayam awon bo biram gani Ujik singtam ani ki marakta lakaim lai gidrabani kanano karino heba handaki Sangai festival yang biro tadi kun mathoida mauda nahangai Greater Nagaland South Nagaland na tawrumba maudo alda pangthok gidraba Sangai festival sigi lamjen chen bado maudo chen do rabnes Ngasigi thorom aduga mari lenena Textiles Commerce and Industries Minister Thongam Biswas in High Ngasidagi Hauriba Manitex 2018 asi Maruin Lamdamasigi Pizabi Singbo Punging Togat Palunena Lamdamasigi Ning Tiraba Hellum Mamas Handicrafts ki Polam Singasi Malemi Takta Pukatna Bahonabani Mamangda Pisabi Singbo Promote Tauna Bahaiduna State Amadi National Takpa National ki Takta Handlooms Expo Tauba Laikre Adubo Housing Lady Balanga Asigi Luchingba Chief Minister Nong Thomam Birena International Thak Yona Pisabi Singi Damakta Paikat Liba Tabak Thoramasi State Asida Amukta Pangto Kidribani Haina Fongdoki
Lengak asina miyam gi support mafung fana fangle amadi lengak asina su miyam gi ihul khangna thabok tobang ngamle haina minister na fongdoki ngasige thorom aduga mari lenena weva cluster cham humpuni thoi gi fisabi lisingamaga chanipan tara mangada fisana na bakol kusinaki Task Taramanga Famusa Tagato Expo Sida Mapa Lebaki stall Yauna Puna stall Cham Humpuni 27 Yari Nasigatorum Aduga Mari Lenena Directorate of Handlooms and Textile na Big Concept Private Limited Amadi Carvi Data Management Private Limited ta Memorandum of Understanding Anisu signed Tongnaki Labor government development purpose kari lege jimamangi government da kari darka lege jimamang government khangam da baje simuk labor gam thi bne ba labor government santi leitene karam development paisa kya thadaraga akan pami kya la akan development tok duno se si scale on biram da degree on biram leram da baje si labor gam thi bne ba ngasi da khoi de khange khangmane honorable chief minister ne hek la go to village and bridging the gap na akhogi sentiment makhogi sentiment phongtok na re ban blockade to e adu everywhere da ngasi ban tor go hayeng nuwa la call up tor kanda khoi nungai ba development gi laktala ise si achau be si meni angkok thok ki dirbo sidani haidana ai khadi ge chaw party palam do adu oina ai haijar ge reference lorga Council of Higher Secondary Education Manipur gi chairman Lamabam Mahendra Singhana Council and Lower Class 12 ki examination the piriba marking system da pen da fongdokre wafamasi Millennium Institute of Sciences ki taranthi suba Millennium Week 2018 ni thorom da saru yaraduna chairman na fongdoki bane Kwakaithil Maya Koibi the Labor School Asigi campus the Pangto Kibatorum Aduda Lamabam Mahendrana Makata and Fongdo Kibada Council gi topper Oiba Mahiroi Kaya Atoba State Singda Makata and Mahi Tamba Satpada cut off mark Yobangam Dabadagi emission Fangdaba Kaya Lakre Asigumba Todo Asi Atoba State Singi Mamangda Yam Ikai Ningaini Marmaduna Council na Mahiri Sing the Mark Wangna Pihaningbagi Apamba Fongdoki Tharumaduna Manipur Legislative Assembly Speaker Yumnam Kemsan Susar Uyaki Tarumaduda Council Loba Sayasiki Class 12 Examination da Position Laura Karaba School Asiki Mahiru Singh Subject to offer Singamadi Apaba Mahiru Kayada Manamatum Piduna Punging Sutawatki. We should keep on learning one after another. And the one who keeps on learning, then his or her knowledge will definitely be enriched, and his or her storehouse of knowledge will definitely be enriched, and that richness of knowledge will be resulted into the good outcome and a qualifying outcome of our younger generation. This is what I'd like to appeal to our respected teacher. Aikoi life the kari oigani si koi khangdibani adu honaba haibadudi lepayade adu this is my humble request to all the students haidi honadana phangoidabani na honagadobani and phangodaba pot kisu regret toroidabani Traffic is the Kanglon Tugaiduna, Gari Taubadag Infal City Manunga, Nimit Kudingi, Gari Sinbagi Sang, Hengal Libasi, Handanabagi Pandam Nangasi, Facebook Real Friend Sinuna, Zebra Crossing Matanga, and Suboina, awareness program Pangtokre. Infal Ziam hold the Pangtoki awareness program Asigi Matanga, Facebook Real Friendgi, Secretary Vavin Komana, Lamdamasi the Tokliba, Traffic Zamgi, Kudong Sadabasi, Traffic Police Nasoibadagi Oina, Unabagum Tauri. Traffic Police na piri basana kanglol khudimak miyam na ningthina illabadi lamida thokliba accident gi thautok su thoktaba yai maroina miyam na zebra crossing karino khangdaba khanglaga su inbidaba masung traffic isana kanglol ngaktabadagi hainabi amalairi masigumba asoiba sing asi sem doktuna miyam the zebra crossing gi kanaba khanganabagi pandamda awareness program asi pangthokpani haiki loinana awareness program asi sarkama oina Imphal City gi mafam singda mathau tawriba traffic police singda Facebook real friend gi thomi singna mateng pangduna zebra crossing gi matangda awareness campaign su sathaminaki masi Mangja basi kanam tada mangja badi nati praja miyam da mangja bani masi follow tok dragadi masi gum mayam si aduna kanam tana taruk tabasi da koi real friend group sina sugum bama taw ragadi mayam si da akoi gisu saruk ama yauri bani na akoi na taw phabra khala tok jabani public na niyom chumna follow taw biraba traffic na akoi dagi paisa sunglo longningai maram naite akoi na dum haiba yai masi niyom chumna setlagadi ngasi thoiba accident mayam si ju kitang handera kadra khanje aduna aina haijaningi public ta haijaning badi zebra crossing haiba se follow taw niyom chumna set taragadi kana doise akoi public tani haijaningi
Medical Directorate Lamphel Pat ki makhada leiba College of Nursing Foundation de ngasi pangthokhiba galunena BSc Nursing first year gi mairui sing oiba wasaklab ge thoram su pangthokre College asige conference hall da pangthokhiba thoromadi da athoi mitong lelune sar yakhiba Health Minister Jayant Kumana Nursing profession da leiba miyo singna Florence Nightingale gi magul lawdana thabak tawba ngamnanaba appeal tawkhi mangna makha taraduna thabak ama tawba matamda degree pairaga loiba natte hairaduna nurse amana Anavagi Fiba Mamasung Itil Yingla Tabak Tauba Nganaba, Honagadabani Highness of Fongdoki, Luinana, Saliba Sayas Gimanunda, MAC Nursing Hangduk Naba, Sam Sabas Lui Highness Minister of Fongdoki. I'm a captain of the legacy, the coagulation. I have a doctor, my young lady, I have a doctor in the Moy when I have to Moy when leader and when I to bring out the neighborhood. They don't like to reconcile together. We put what another quite panty. We like to be the authority. Which I tend to authority in a Kalagalaga every day. But yes, there are certain human limitations, maybe that's why the husband may humble. But nobody is perfect. I perfect. Now I'm hungry. I don't know if you put in like what another the height of any moment. The poor father, ignorant father, Madhu, but other can ring out the commander get muddy comes over the nurse, doctor, Mamati, and when I feel to get have a game, but ding 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 so I chatted cutting in a chole, the commander, none of Haki talks to the organization. Adolescents Helgi Matangda Nomi Awareness Program Mangasi, Sangai Pro the Labor, Little Flower School Gi, Pass Pupils Association as in a Pangtokre. School Asida, Pangtokiba Toromadra Yakiba, National Adolescents Health Program Odiba, Rastriya Kisu, Swasthya Karakyam RKSK, State Nodal Officer, Dr. Zubli Wayangbamna. Masagi Say Tara the Taramafan forward the Ladyba, Inkalakliba Naha Singna, Sahi, Tankak Asida, Lowa the Baksangi, Section Taurang Sing, Mamutana, Kangan Batangai Fade, Maruin and Pimasa Singna, Menstrual Hygiene, Matang the Kupna Kanga Matautai. RKSK program gi makha maroi bapandam di naha singa sig nutrition sexual amasung reproductive health amasung mental health phagalan ba asoka panamasung hingsa gi mayokta lehen ba amasung sahi da mayai ka ba nisa sing sijan da ba sing asini haina so fongdoki Usai kaina lectures na maroi na khogi angang sing haibade adolescent sing se moina kari face tawba moi kari problem leiba si mayam si moi ga discuss tawzaningi aduga loina na nupi macha nga ta oibane na khogi menstrual hygiene se sigi baram se moi se gyan ta hana bigina matta aina khogi moi gi jalfa school se sta past students ina organize tawbidaga ai laksabani thamsagi usai kaina lectures lamdam asida Thazaba Pothoki, our Paleheloi, Hyderabadi Agriculture Department ki, New Singna, Katopa Lunan Tabakto Bamatautai, Amadi, Lomi Singna Su Department Cooperation Piba Sangi Haina, Agriculture Director P.S. Rajendra Fongdokre. Nasi Bisnobu District in Kong Ka Kono, Banmo Manto the Pangto Kiba, Lomi Sinmi Apamalov, Lalgi, Taram Suba, Mapokomon, Taram the Wafamasi, Fongdokibani. Magna Makatana. Tamfak lamda thariba pothok singasi khaktana Manipur ki miyam pumasaba konade singdasu mafam adugi lehauga sanaba thaduna pothok marang kaina pothok naba honasi haiki thoromaduga mari lenena hauzik laumi singna thengnariba awawa sing matau karamna thengnagani haibagi matangdasu kupna khanana naminaki Artificial insemination and fertility in dairy cattle haiba hiram na nomagi oiba awareness program ma Thawal district ki kaire bikho awanle kaire fang thokre awareness program adu Unified Rural Development Organization Urdo kaire bikhokna district veterinary office Thawal ke khusam naduna pang thoki bani Kresi Tauzari by NGO Singi Fun Hoki Bachahi, listening to Taratare January Amadagi, Tadok Tan Ladiba, Asi Atubamatanda, Social Welfare Department at Tadok Piohina Manipur Kresi, Runner, Association Apple Taurakli. Ngasi Manipur Press Lap the Pang to give a pressman about the Association Secretary, Ngairangbam Sundarina, Manipur the Laiba, Kresi Singasi, Social Welfare Board Kimakha the Ledame. Matamaduda fund release tauba taudabagi sarak sahingnaba laiti adumoinamag Social Welfare Department ki makhada leibadagi fund release taudabana Kristi salaibada awaba mayuknari haina sa fongdoki maramadana thoba matamda panduna leiriba fund release tauduna association asina taubinaba association asin appeal taurakli
ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ NGOꯒꯤ ꯅꯤꯌꯣꯝꯗ NGOꯅ free handed work ꯇꯧꯅꯤꯡꯉꯦꯕ ꯄꯩꯁꯥꯁꯤ ꯕꯣꯔꯗꯅ ꯄꯤꯔꯝꯕ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯍꯧꯈꯤꯕ ꯆꯍꯤ 40 years ꯁꯨꯔꯦꯕ ꯀ꯭ꯔꯦꯁ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯛꯏꯁꯦ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯕꯣꯔꯗꯅ ꯑꯗꯨꯒꯤ ꯆꯞ ꯃꯥꯟꯅꯕ ꯅꯤꯌꯣꯝꯗ NGOꯁꯤꯡꯁꯤꯅ ꯄꯩꯁꯥꯁꯦ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏꯅ ꯐꯪꯉꯒ ꯋꯔꯛ ꯇꯧꯖꯔꯒ ꯑꯗꯨꯒꯤ ꯋꯔꯛ ꯇꯧꯕꯗꯨꯒꯤ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯃꯌꯥꯝ ꯗꯤꯇꯦꯜ ꯑꯣꯏꯅ ꯊꯥꯔꯤꯕ UC ꯗꯦꯜꯂꯤꯗ ꯊꯥꯔꯤꯕ ꯁꯤꯒꯤ ꯅꯤꯌꯣꯝꯁꯦ ꯊꯥꯔꯕ ꯃꯇꯨꯡꯗ ꯁꯤꯗꯤ ꯐꯖꯅ ꯊꯥꯔꯛꯏ ꯐꯖꯅ ꯊꯥꯔꯛꯇꯦ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯑꯗꯨꯗ ꯕꯦꯁ ꯇꯧꯔꯒ ꯀ꯭ꯔꯦꯁꯤꯒꯤ ꯄꯩꯁꯥ ꯄꯤꯕ ꯅꯠꯇ꯭ꯔꯒ ꯄꯤꯗꯕꯁꯦ ꯗꯤꯄꯥꯔꯠꯃꯦꯟꯅ ꯂꯦꯞꯍꯟꯅꯤꯡꯉꯦ कांगपोपी पुलिस की टीम ममन ngarang lupa lakh kumapan lising kuntari ki oigadaba yamlaba wall is use WY tablet fakat ngamle cycle gi CID tangting kaina pirakpa paugi matungina ngarang numidang pung nipan gi minute 15 satpa matamda additional ASP Kangpopi ki miyang makhada nupi pulis ki ASI palhonen singsoy yauna osi Kangpopi nulusing batim amana Kangpopi thong mayada asadawog sing sekta wada Imphal de Dimapur tamna lakpagi passenger puba force registration number MN05D0351 hairiba gari asida wall is used WY tablet listing kumapan gal satret ngapigani listing kumapan gal sani humudra amuba masugi polythene taramari da hablam mani hairi loina na gari adu more 1 number 7 dagi Anita Pal say kuni pan mapureba Thelingsa Munglangi mingda leibani su hairi Khetragaon Block Congress Committee ki Anoba Officer mga se Khetragaon Ava Ground Laiba Mahamuddin Sahab Multipurpose Complex the MPCC ki President Tian Hawkip na hangdokre. Panmayabadi mamang the ACS ki MLA Orambata Natana Handak Pang Thoki ba Manipur Legislative Assembly election da MNDF ki mirep oiki ba thangjam nanda ke so hawki ba namit kharin ki mamang the Congress Party the yauki ba nemasung Assembly constituency asi the Congress mapangal kangkhanna na ba tongan ba thaurang kaya ama paikhat ba hawro pagi sarka moina hanagi Congress MLA Mohammed Amin Saha galunen anoba block Congress ki office asi hangdo ki bani Hauji matang swaida break matang lawjage break ki matungda Tamelong District po laingak na atuma matamda Amar Falcon usek district ama oina lauk tholagani haina Forest Department na fongdok kibagi paw amadi Manipur mas malung itongan tong ami ipaw sing pudra laksage impact news po ming ta dalebiu break matung na makata pa pang pizari Manipur laingak na atuma matamda Tamelong District po Amar Falcon usek district ama oina lauk tholagani haina Forest Department ki principal sip conservator ki angami na fongdok re Wafam singas Rainforest Club Tamelong Forest Division ga kusam naduna senba Tamelong District ki Unity Stadium da pangthokiba Marisuba Ama Falcon Festival da fongdokibani Mana makha taradan hai migratory usek ama oiriba Ama Falcon haribu sek asina district asibu malem da masak taklibani mamang da Manipur lengakna district asigi Falong village Ama Falcon village hane laukthokiba laikre haiki Festival adu sab yaki ba Tamelong Assembly constituency MLA Samal Zendaina malemgi oina tanglab useng makalasi kanbada ekoi punamak amatu oina leminasi lengak asina district asibu Ama Falcon ye khwaidi gi matik saba ba mama oina masakhang biduna Ama Falcon ye district ni haina laukthok kadoriba asi district asigi saukthok saningai ni suhaiki Manipur ahan bo oina Kaksing District Police na Cycle Patrol Unit thamangam kre district asina ahan basu oire Police Cycle Patrol Unit adu Kaksing Police Station gi compound da pangthopa thorum amada IGP Zone 1 Clay Khongsai na haudok tuna ahan ba tangka ki oina police personnel hompu da cycle hompu na sab unit amas mathau toba hon kre Unit adu da puna police cycle patrol sama kullega da bani ngasi da gi hautokhiba unit asi ahan bagi oina Kaksing Sekmaizin Palel Langmaidong Umathel Wangu Lamkha yamna mafam kharada community policing gi thabak pangthokpa hawrkani hairi IGP Clay Khongsai na hai tungi damak anoba wakhalul ama puthoktuna lamdam asida ahanba oina hawdokliba patrol unit asi hawdokpada Kaksing gi SP Victoria busu thagatki More important in the context of Manipur is that yamne fuel saving hai tare kai Manipur police se adom hekta gari le reso thau le tabum tawwa aduga muka gari yade hai gumba mayam ama khoi gi constraints hai tare khoi gi police department thingna base aduna masigumba cycle patrol unit se leira agadi that will go a long way in saving
cost of fuel and also better maintenance. Aduga prajaga su interact over kind so less intimidating. Gari amada hek 1,000 mata mina hek tami paina ba sometime kiba ma pok do cycle on 1,000 bakanda. I think adu mina hena yamna welcome to when hena su khalli. Lagli Beningol Sakobaga, Marilena Panthoibi Housing Finance Company Limited Amadi, Panthoibi Group of Companies Ki Maikaidagi, Infal Ima Kaitelda, Ningol Sakobagi, Kodol Tambatauram Pantokre. Toromadu Kwaraman Ima Kaitil, the Kaitil family be Masai Sahi, Marifugi Matak Labi, Ima Taranitu Kangatuna, Panthoibi Housing Finance Company Limited, Kisiamen and Managing Director Toksum Hemona, Kodola to Tamkibani. Masaki Toromaduga, Marilena Toksum Hemona, Paumi Sing the Fongdorapada. Masagi sahi yamlaba masa singidamakta kathopaga loinana thauna leina kaithel family bi ima singda khudolasi tamjabani loinana ngasigi thoroma siga marilena manipur gi tampa ki lamda leiriba fanthoi bi housing gi branch tarani thoina su branch sing aduna koliba mafam singda ningol sakobagi khudol tamagi thoromasi pangthoki Kumai asina lakpada aikoi punamaki pema mayam ama koraman bazar da lengsin biriba sahi marbudra gi mathakta leiraba ima halwara oiraba mayam sin yamna actively yamna pangal leina thauna leina macha masu khuding makpu lamjing lamtak piduna aikoi bu lamjing biriba imai bel sing sida kharadang aikoi na Panthoibi Housing Finance Company Limited aduga masigi subsidiary group of companies ki maikai dagi ngamjaba piron kharadang aikhoina khudol tamjabani imai be ma singse hena punsi nungsang boi biduna iramdam sida leiba macha machu aikhoi khudimak puima singi bor hena pibi ba ima singbuju hena punsi nungsang bado ngaskumai sina lakpada ima sing mafam da khurumjari Ningol Sakoba Madi Diwali Kumai gi Mangoinana Kaksing District ta Yoliba Chana Thanabagi Polam Sing the Pojan Tobra Haina District adu gi food safety gi Kangbun drive sathakre Designated Officer Food Safety Administration Kaksing gi Miyang Makha da Kangbu aduna Kaksing gi Kaithil da Hangli Dukan Sing Popam Sing the Yoliba Polam Sing Yang Sing ki Food Safety gi Kangbu aduna Fasai gi license yawdan hotel restaurant Dukan Sing bu license pinana ba pautaksu license pinana ba pautaksu piram ki Mapalandagi pusilapa yamlaba unginga sing haksang songai oibra haina food safety official sing ngasidagi yengsin bahokre ngasigi survey aduda haksang da songai oiba 4 million yawba thengnadrabasu ningol sakoba kumaiga marilena mapandagi pusilaliba yamlaba nga sing ase makhatana kupna yengsin khigani haina food safety gi nodal officer sabmam sana jawbana fongdoki ngasi Imphal West ki mafam khara yauna nagamapal parengda sathakiba survey aduda sar yakhiba nodal officer sana jawbana ngasidagi sataba hawriba survey asigi makha tarakpo oina hayengdagi tongan tongaba district singda su food safety unit singna sataba hawragani ngasigi survey asi siznariba kit singa se Central Institute of Fishery Technology Pune amasung Food Standard Authority of India na yaraba khulai singaktani survey asigi manung sanna khulai sing asida kala indication laktuna singnaba leirabadi makha taba test tongnabagi damakta left thana na bahot nagani loinana IS ki nga yoliba dukan mapu singna license lobidana niyom sumna miyamgi thawgal tobi haina so seba tobi haina sa fongdoki Central Institute of Fishery Technology Pune moina approve tawraba aduga Food Safety and Standard Authority of India na su yabiraba kitsing siznaraga akoi service athajabani karigumba ma state service sida koina my color indication da ahongba thoktana aduga masi singnaba leragati akoi makha tana amu ahenba khulai sing siznaraga confirmation tonobagi dong ta lab ta pura ko makha ta ba koi thabo lok thajagini ana ngasi na program solution jabanate hayeng amu chu hangchit tangmapan bagi manung da koi lab ta sum mayam gi damak ta koi service thajaraga koi public ta ningon chako mari lenana phanggadobe nga singsi afaba makhal gi nga phanghan bagi pandam da koi program thajab All Manipur Poultry Farmers and Traders Association gi mapandagi Association mapandagi pusilakpa yen singa se athuba matamda lengang na thingna na akan buwa fam thamlakli ngase mezo khulda leba press club ta pawmis unabada association si advisor Khetrimium Santana mapandagi el pusilakpa na maram oiraga small scale da farm tawjaba local farmers sing di awaba yamna mayok nare mapandagi lakpa yen singa si market mamal hong na phangan bana maram oiraga local farmers sing di profit amat leiba ngamdre haina fongdoki Makha taraduna pusilali yen singasi sek tawdabana consumer sing haksang yamna sogalle haina so fongdoki
सिगुम मयाम से मपानदगी सेंजाव पाइबा पैसा पाइबा मियोय खरना अहोंग ममंदा लाइफ साइकिल सिंग जी पुखलेबा अदुना मधु पुखला कांदा मणिपुर होना अखोइना सिदा सपोज चनी योनबा मतमदा मखोइना आदि चामा यांखैदि योनबा ngame अदुना था अहो मरि चंगना योक्सरिबा पोल्ट्री फार्मर सिंग होनरिबसे मसी मम योनबा ngamdaba मदुना सित्तबरिना कोइना था अमा मखाइदे योनगदबदो था अनि अहुम सुरगा अखोइना पैसा मांगबा मरमदुना अखोइदे मोइना नमदर होंगना लेबिबा अखोइदा सिदुंग लेतबा मरुइना सी पोल्ट्री अखोइ फार्म केनो से मस प्रोडक्शन जी लेफलकांदा मखोइना मु आदि होन पुसलकदो हानि ममन लुपा चनिया कै चहुमदे योंखलकपा हाइ तांगललकपा अखोइगी पुक्सासिंग से अखोइ मोइना सानरी Navar के सेंदंग मखादा लाइरिबा सेल्फ हेल्प ग्रुप सिंग ओइबा 1 डे फाइनेंशियल लिटरेसी अवेयरनेस प्रोग्राम अमंगसी मोइरांग कंस्टिट्युएंसी के मनुंग सनबा nganglawai mayelekai mandu da fangthokre People's Development Society New Second Sindana Pangthop Awareness Program Aduda Nangkalawai Mayelekai the Labor Self Group Nipani Mui Taratara Sub Group Singda Navat Ki Maikadegi Lupalising Yankayanki Senfamsu Case Oina member Singda Kusinaki. Humpumangarak Suba All India Cooperative Week 2018 ga Mari Lenana Pigadaba Sri Kangjam Lukhoi Best Management Cooperative Award Amasung Best Employee Award Kidamakta Thawayaba Cooperative Society Sing the Lamphel Pata Laiba Institute of Cooperative Management Office Tagi Form Laura Nabi Mataramari Fabagi Manungda Thazilaknaba Cherulamana Kangalakli Hairok Fatrigi Ngarau Telda Paikat Water Supply Scheme Loisin Duna Kendra Asigi Hairok Part 1 Amasung 3 the Laiba Miamda Toti Sing Pibahokre Water Supply Scheme asi National Rural Drinking Water Scheme ni Makada Public Health Engineering Department Thawal Division na Paikat Pane Hairok Part 1 amasung Part 3 gi Miamda Nomada isang liter lakh kulom pinanaba scheme asi panam thamle Nabima mapane ki taramati fawa suti laiba maramna miyam ki khudong sa na bagi damak ta rims ki OPD nabima tarada thong hangani haina rims ta gi thadorapa siolomana khanglakle Kaksing Model High School da Sarakiba Cycle Set ngasi Border Security Force CI Operation Korengai Sector Headquarters ki Makada Yanghai Mari Suba Battalion Border Security Force BSF na school asida kusinakre Cycle Set adu Civic Action Program ki Makada Laikidraba Constable Koisung Athang Aimol ki Mingda Sakibani Wakal laina na narabamiyo singbo ana laying sa tanabagi wakalonda pungning potha sanghay na mingthon ma clinic amang asi haudokre lamfiang da laiba Mona Laboratory da nauna hangdok liba clinic asigi consultant psychiatrist Dr. Mona Nomay kapamna wakal ge laina lakpagi mami tarakpada miyam da takthokpa ikaiduna losinduna thamba tawbiganu Matam sana alalayang sa tarabadi hena khudong thiba thokadabadagi shauna kanmangami hainasu fongdoki Saigi stigma do yaudana bana clinic natraga hospital mind clinic adugumba wahi sizina zadrabani aduna yamna small initiative machama khatani pukning potha sangni mayamsu kemta tujung bidana ikai hanungoi bidana lakpiu nuaitaba wakalgi awa ana leiragadi laktuna tanapiu thank you Mamang thagi kuntra da Nagaland gi sumo kedimada landslide thokle khangna passenger singbo nampu da purak awaba tahan khiba Guwahati tak Imphal sinba bus Trisul Blue Hills MN01BA0011 gi driver amasung counter gi mathak ta action lokhat pinaba passenger singna Mailabo authorities singi puning sing silakli Hiramasigi matananga sinongtil Manipur Press Club ta pawmi sing unabada yaw kiba anti theater Manipur gi secretary Ningthauja Deepak na hai kibada Assam gi Sanapur da mamang thagi kuntarita gi kumapan fawba pangthokiba theater festival da anti theater Manipur gi artist kuntare sal yaduna October 13 da Guwahati dagi Trisul bus da Imphal tamna thoraki Sumu kedimada landslide thokle haiba khangna bus ki miyosina passenger singbo purakibani haiba kona landslide thokle ba mafam adu yauraga khanglakibani tungda thasgi amagi ayu angan bada Assam gi Lanka tamna thilalaba matungda mafam adu da laiba Saubiton kobi maitei nupi amana mateng pangbiduna ngasi Imphal yaurakibani haina fongdoki
Uttaran Theatre Kurai amasung Life Savers Manipur ani nasinduna Kurai tourism laikai da leiba Uttaran Theatre da voluntary blood donation camp and campaign pangthokre. Camp amasung campaign adu State Blood Cell National Health Mission amasung Jennings Blood Bank lamfial ga puna kusam naduna pangthokibani. Manipur tourism na thas ke konmathoi di hauga dori Manipur Sangai Festival bu sakta pagi thoram ama New Delhi gi saketa laiba Select City Walk Mall da pangthokre thoram madida festival manung da pangthok dori thabak thoram singi matang da mall adu lak pami sing da khangan ki Rajya Sabha ki MP su oriba boxing Olympian Mary Kom world champion boxer Lysam Sarita Indian football team ki captain oramba P Kennedy amasung Manipur tourism gi official singna Sangai Festival bu miam da promote tauki. Hawzik sana bagi pauda Sangai Festival ki manung sana lak liban nabe kuni thori ke konmari fawa first Sangai International Thang ta Championship Imphal da pangthok lagani. Saliba sai asida gi hauduna ahan bu oina pangthok kadoriba Championship asi sel thongi award pakaya liban mari lenaba singna mateng pangbinaba huel lalong thang da association appeal tawrakli. Ngasi Manipur Press Club ta pangthokpa pangmi singuna bamada association asigi president Huidrom Prem Kumar hai championship asida mapal leipa ke sanare kaya saru yana ba hodana madu sel thumgi awaba leibana Bhutan Nepal Bangladesh Thailand amadi yumbu oriba India yauna sanaroi puna samyang khaina saru yaragani Hana Minister Oiramba Hana Minister Nong Thomam Birena championship asi pangthokpada lenga ki maikai dagi mai pangna sinna bhonagani haikrabasu lenga asigi yas dipamena lupa lak ani khaktamak sanction tawrakpana championship asi pangthokna bhonabada awaba mayoknari hainasu mahang makhata na appeal tawki लाख सी कुंथ्रा की मथक चंगदबने दो हजि लाख अनि हाइ अखोय केमाय तौदगे हाइना सुम लाख बजेदा सरकार दा अखोय ngamni तौनी ना हाइग्रा गांदा हजि नोयद लुपा लाख अनि पीगिनी हाइरिसी ngasai नोयन ngamni हना हाइबनी नोयन ngamनब सिलु हाइबि फिम मा लाख तोरबा अदैदा अखोयना जो सरकार दा याम साउजनिंगदबना अखोय पोछि अखोयना सिन्नी हाइरुबनी अदुदि अखोय करमायना सिनगदोरी हजि लुपा लाख अनि सिना अद अखोय की फेडरेशन की लेवल दगी एसोसिएशन लेवल दगी पैसा खरगा खाइबा तारे अखोय मसेमसे अदुगा खाइरगसु अखोयना ह्यूज अमाउंट लुपा लाख अखोय कुंथ्रा अमनि फु मा खाइबदि ngमोइदोरे State ki sana khona baga mailena leiba lup singi ani thokpi thongna sanori kaya ge ningan bagi masak oire sanori amadi state asigi khanna lup organization singna amatu oina thabak tawba matam oire haina deputy speaker Kongkham Romindro na phongdokre wafam singa si Sarita Regional Boxing Academy mayang ifan sinduna sariba Serbia da pangthokhiba tare suba Nations Cup 2018 Manipur da pangthokhiba ahanba North East Olympics 2018 amadi Nagpur da pangthokhiba ahanba Sub Junior Girls National da singthaningai oidaba performance utpangam ki academy asigi sanaroi sing opagi thorum ama Prabhavati College Indo Hall da pangthokhiba aduga mari lenana phongdokhiba ne Sarita Regional Boxing Academy na mayang Imphal Kendra ki manung sana ladiba boxing masana asibu pamjaba sanaroi sing da training piduna national amadi international ki thakta singthaningai oiba performance pi bangamlakpa asimak thakningai ne mak ki maikai dagi so academy asigi damakta pangma yaba mateng pangani haina deputy speaker na makhata na phongdokhi Huyusu judogi ni thongani body building ka thongani huyuti ama oikre football so ni ahum sum thongani na even pressure over the government side ko na pressure ko mun matam da sine recognize oibani sine oidani na moi masai mari na ani mo thongdo tum yar da Manipur da lei each and every association each and every game da lei ko mai apse pura kunjal laga combination ma lei laga understanding of pora approach to ta di hangda ba angang sing da wari ma do even single point Sakana pekata langu hangane ba nutna ani duna khanaraga ani duna bangaraga ani no application thaduni mo na pbya de na balong thraktu na amano thraktu na mo so pbya de thraktu ani mo phangdu tu edu wa de na wa angang singda chappa phangda na ticket later na kappa phangda ba passport sangam da ko ta ba makoi de ni wa ko Andhra Pradesh ki Guntur da pangthokadoriba nifu suba National Masters Athletics Meet 2019 da saru yana bagi damakta Manipur team semnanaba trial selection pangtholakani haina Manipur Masters Athletics Association na October kunthra pausi singda thorliba cherol asi aran bane asiguma cherol amata thokiba leite sanabasu yaroi haina Manipur Masters Athletics Association gi President B Angosna ngasi nongtil Manipur Press Club ta paumi singuna babada phongdokre
mafam khangdana sumaina hekta notify tawraga natraga circular ama thoga karigumba championship ama hekta pangthokna hona bigano affiliate tawda mafam amda chatluraga awaba tagani sanari singje chumna naharol ordi pai ahlon ngakto master oiraba veteran gi kangbu asina mafam khangdana chamamna mayong je mafam khangdana chen bese masi tawhan biganu haiba wafam ase press ki thong dagi akoi government of Manipur dasu akoi hangachari amsung registrar dasu hangachari maramdi registrar na tattana sigum confusion se thu an bache masi tawbigano maramdi association mayama ma tholak pa haibse khwai dagi lu da thaba amani lochilakpada morab pamana Nimitarani sun satagada Manipur International Textiles Expo Manitix 2018 seminar nong thom bidena nga sidagi Imphal gi lamoi khonang khong da hawdokre Nursing professional labor music na Florence Nightingale gi magun lawduna thabak tawba ngamna na bahon na biyu haina Health Minister Jayant Kumar appeal tawkre Kaksing District Police na Police Cycle Patrol Unit thamba state asigi ahan District Police oire Police Personal Home Fu na sarv yaba unit adu IGP Zone 1 Clay Khong Sai na hawdokre Sangai Festival ke manung sana la leba November 22 ke konmari fawa ahan mas Sangai International Thangta Championship pangpu lagani miam na mateng pangbi na bahwe lalong Thangta Association appeal tawrakli Amasung state asigi sana khonabaga marina naba lup singi ani thopi gi sanabi muthatlaga sanaroi singamadi state ki khallaga amat oina thabak tawba matam oire haina deputy speaker ke Rovindro na phongdokre